MPCC की प्रेसिडेंट तेन हौकिपना AICC की प्रेसिडेंट सोनिया गांधी उनखरे चीफ मिनिस्टर डेप्यूटी चीफ मिनिस्टर याउना हयेंग पुन्ना उनादुना मिनिस्टर सिनबा सिंदबगी अरोइबा लेखाई तारगनी JCILPS की टीम अमन मंत्री पुखरी सागलीबा ट्रिपल IT येंगसिलुबदा सक्ताक चे याउदबा मपानगी सिनमी हुंफुनिथोय थेंगनरे अमदी ngarang numidang Imphal gi tongan tongan ba mafam ani da bom pokhai kre bom langsin bani haiba mioi ani miyam na faraga waraglaba matungda police sinakre Meeting tabiri basing butaram nokchari pau sandokna pijari MPCC की प्रेसिडेंट TN हौकिम नंगसी AICC की प्रेसिडेंट सोनिया गांधी का उनखरे चीफ मिनिस्टर अमसुंग डेप्यूटी चीफ मिनिस्टर याउना हयेंग पुन्ना उनादुना मिनिस्टर सिनबा सिंदबगी लेखाय अमा तारबा याय ISTV न्यूज़ ना फंगबा पाउदा ngarang इम्फाल थादोखिबा TN हौकिप ngasi सोनिया गांधी का नौना MPCC की प्रेसिडेंट ओइरकपगी चमना उनखिबनी थोइना कांग्रेस मनुंगी हौजिक लैरिबा फिबमगी मतांगददी थोइना वारी सनखिदे हाइरी ngasi chief minister okram ibobi amasung deputy chief minister gaikhangam su tongan tongan ba flight ta delhi da thungkhre congress ke north east in charge narayan swami pundicherry dagi ngasi atheng bana traga hayeng angan bada delhi da thunglaraba matung AICC ki president sonia gandhi ga nungthil da unaduna hojik oiriba manipur gi minister sindok sinjingi yanada ba ama leiriba se lekhai tana wari shanagani hayeng gi mifam asida congress manung gi hojik leiriba yanada ba fibam asti soidana loshilaba yai hairi JCILPS na lamdam asida yelhomi kanana basa tharakli bakhongjang gi manung channa mapandagi changsilakli ba saktak che yaudaba sinmi sing khangdokpagi thabak leptana changsili ngasi convener KH ratana luchingba kangbu amana mantri pukhri da sagatli ba triple IT da yengsilubada saktak che yaudaba mapangi sinmi humphuni thoi thengnare atai sakhang che paiba sing adusu chingnaningai oi hairi Institute asi sabagi thabak tawriba simplex company na labor department ki chana kanglon ngaklam dabasu thengnaki Sakhang che pai daba mapangi sinmi sing hangang police station da sinakragani convener KH ratana labor department ki chana kanglon ngak tabagi damak institute asi sabagi thabak ngasidagi thingjilagani ain kain mapalamdagi pushilakli banan manipuri sing pushilakpa sing JCILPS na akanba midyeng changlagani hairi Haidi suma sing ase masi suma yahudagadi madem wakagi namada thobok sumai namada manipur chakelakanda moi me amna manipur selakanda ngasi di tu 11 da mi lakh tragi mathu de hele na akibele chi mamang leiba sakar sing na mamang gi matam da ekoi matam cha cha suma check do du ngasi di ekoi tourism one census da mi lakh tra hele adu hujik su haiba sing si am kumna check do mathu da bale aduna ekoi haiba miyo sing ase masi makata ba biribang gidamukta ekoi hangang police da ekoi nakima tuna sinajaragani aduga ekoi haiba ngasi workplace se masi jo ekoi akoina live intention ma ke wangmin se masi follow to dre ji thugai re si india ge aine ya ba yengni parliament pass ni india portion ni aduna masi moina thugai re ana makoi adugumba moi gi resort ro phangdi bawa godu utu bawa atoba mana moi thabok subagi ma ge wakal chung thabok subagi license to phangdi bawa koi moi haiba ngasi campus se si thabok subagi ni thinganjare Ngarang numidang Imphal gi tongan tongan ba mafam ani da bom pokhai kre bom langsin bani haiba mioi ani miyam na faraga waraklaba matungda police sinakre ahan ba thodok oina numidang pung mapan makhairom taba matamda Imphal municipal corporation gi chairperson aribam nimai sarma gi brahmapur aribam laikai mandali lairakta leiba masagi mayumda sakhangda bastingna bom langshinduna pokhai hanki thodok aduda asok apan amata yaukhide bom pokhai hanba du da chena bani haiba mioi ani miyam na fabaga loinana makhoina tonglak pani haiba amuba machugi bolero registration number MN01X7665 amashu amang ata thoganki miyam na faduna waraklaba matungda police ta sinakraba makhoi ani adudi RK Napoleon Sagolban Tera amudon akham leiraktagini atopa amana angom Punil Kumar Porompa Thawan Thabat lekai dagini makhoi ga lakmina bani haiba nupi amadi nanthok tu chen khre hairi faraba makhoi ani miyam na waraklaba matungda police ta sinaki makhoi ani bom pokhai hankiba thodok aduda tasengna chenabra chenadabra haiba chapchaba khangba ngamdri makhoi na tonglakpa gari adugi manungda license nongmai ama amasung atopa nongmai macha amasu yawrom ki hairi
ngarang IMC gi mayor Aribam Nimai Sarma gi Bamon Laikai Brahmapur Aribam Laikai de leiba yumda bom langsinduna Pokai halamba thawong yaning da bafongdok tuna Laikai gi club amadi maira paibistingna youth club Brahmapur gi sanglenda wakan mifam sathakre Aikhoi ingna chikna leiba pami mirak ta bom langsin biganu miyamda aki tujung ba pokhan ba yawalop ki wakhalon natte haiba placard sing seasonaki wakan mifam adu da saruk yakhibi Nimai Sarma gi loinabi perodana thawong asti kanana karigidamak tawribanu tungda asigumba thabak amata tawbiganu Kanagumba loop amatana imung manung da sale gi demand tawrak laite adubu IMC gi councillor singamadi office ki oibada loop amagi wafam khara hairak padi leiba mali haiki tasmaina hehek bom pokai hanba mi mayam si mit bai thambai na hanba ko chen chel hanba sigumba se matung de mona thom diganu mi singse loina wakhan je laita pham ta khangdre Maira Paibi Luchingbi Amana Ngarangi Todok Aduda Chennai Haiba Mui Singh Lekai Miam Napaduna Warik Watem Tawada Loop Amagi Ming Pongdo Kiba Lebana Mari Lenaba Loop Aduna Miam the Karigi Tawong Sisataki Bano Haibadu Atuba Matamda Sengdok Pira U Haiki Tanarakan Sida Masi Chile Mayam Tangan Pudana Konta was like I had Mayam Tolokon in a Kabdokna Haitare Kabdokna Badum Yaweba Kabdokna Yawasida Ziki Misda or the Mukshilak Paneva Mana no make up any cotton happinessing but Harameko. Adagi Tanarakan Mayam Puza Halaman Tolakan Marontum Nahangsima Pudi Pugan Kotan and Kabdokna Vasida. I had Kedi Halo. Adokai must hold the Taragadi, no like I could Doropano, Mayam Doropano, I hing Horagadi, happinessing Masemana, Yam Tina, as my Haramasi, Sengna. Moigi Ming Sizinaraga, Tauribrana, Tragana, Masamax in Sansanzina, Mayam the Onsilaga, Prazabu, Etector Epicidi, Mira Paibi, Aduga, Koi Sansan, Canosing to Sansan, the Yamtina Pien, the Bamadi, Koi Power. Amaromda Imphal Municipal Corporation ki chairperson Aribam Nimai Sarma gi Brahmapur Aribam Laikai Mandali Lerekta Leiba Masagi Mayumda Bom Langstin Bada Chenaba RK Napoleon Asi Royal Riders Manipur ki tanthokle haina Royal Riders Manipur ki advisor Momocha Laishram na lauthokre ngasi Manipur Press Club ta pangthokpa pawmi singa unabada Royal Riders Manipur ki president Mirel Thangjom amadi secretary Fanjobam Jogen Susaruk yakhi Momocha Laishram na haikibada ngasi akhannaba Royal Riders Manipur ki educative committee ki mifam pangthoklaba matungda Napoleon bu tanthokibani haiki Matung tarakpada mahang any tabak taro mama tay tay siya naman tamda quick cloud ko mali lay na di have siya ko tamsage ako en huzik ti hena ay na toy doon na pandraga su miyang gi wakalon day sila ay koy bulan na logi dana ba Royal po nung CB ba lan na logi dana ba ay koy na sengdok sari Manipuri layba ki kathoba ay koy gi team serving with adventure hay ba polam say sila ay koy ngasibo Lamdam si nung si Jerba Praza isil na puna maka kay ngasibo maditan na dana koy laksabani Amarom da ngarang numidang pung tara mathoy ga minute yang khairom chatpa matamda Lamphel Police Station gi manung chanba Lamphel sana kaithel pukri achoba mayada leiba thaunauzam bisesor kauba mioi amagi mayum da su sakhangdaba singna bom langsinduna pokhai halamle thaudok aduda mi ashok apan yaukhide garage ta khamduna thamba car amadi akai atoi thoki Amaromda Thodok Adubu Yaning the Fungdoktuna Lamphel Sana Kaita Development Authority na Sinduna Miyangi Wakan Mifam Sathakre Wakan Mifam Aduda E Michelle Gilal Pamde Miyangi Punsi Mamal Khangu Prajaga Bom Galap na Laihanbiu Mirak the Bom Pokai Hanba Yaning de Haibana Chingba Jerol Singh Iduna Thetki Saruk Yakhibi Laishram Ongbi Nirmala Kaubi Nupi Amana Bom Amadi Nongmai Haibasti Langi Matamda Sizanagada Khulaini Micham da Onsinduna Sizanabasti Yaning de Mamang the Shusana Kaitel area da Ani Ahumlak Bom Langsinduna Etek Chatharambal Laikre Yanada Bakaya Lairabasu Wari Watai Sanaduna Warushin Purakti Haiki Igumba Bongumase Langsan Bilaktaba no Magi Susan Omzariba Mitsam Prajai Koida Bom Pokhaiba gi Makolsina Tension Laiba Awa Adai Ahansing Laiba Pakat Baki Hamasu Yaudavanate Maduna Matunga di Amukana Masito Bidi Baisasing Nausing Tawiganu Adugi Mahuta Wari Sanaraga Santida Apam Madu Karino Akoina Pamana Sini Akoina Oheningi Bana Sini Habadu Hazana understanding Lina Wari Sabirakanda Santi Wina Lushan Biu Amukana Isasing Nausina Matunga Masigo Maseko Lekaista Ton Biganu Haiduna Yamna Koi Mediagi Katanga Masimata Yamna Lugna Masimata Haizari
Ahanba Manipur Industrial Expo gi ngasi nini chanba numita Textile Day thoram lamboi khongnang khongda pangthokre ngasi gi thoram adu the Commerce and Industry Minister Govindas Konthauzam Sericulture madi Veterinary gi Principal Secretary L Lakher anina Chief Guest madi President oiduna saruk yaki ngasi gi numit ki maru oiba thoram oina Trio Handloom Meet Buyer Seller Meet Geotextile Agri Textile gi matangda parallel sessions sing pangthokpana maru oiba thoram sing oiki ngasi gi thoram adu gi manung channa All Manipur Recognized Private School Welfare Association ki President amadi Secretary anina Trio Handloom Meet ki saruk ama oina Manipur da leiriba private school chamnga humpudra rom asigi class 8 gi 12 fawda tamliba nupi mahiroi singi school uniform oina sizinagadaba fanek fili sing yangkai Department of Commerce and Industry dagi laigani haina lauthoki nakalamarom da association asigi maikai dagi shu hairiba fanek feesing asi lakadoriba academic session listing ani ga tara tret nangnana ba mangjona department asina piba ngamna ba chapchaba firep ama lauthokpiu haiba wafam pukhalaki Manipur University Library Building da University Clock Tower amangasi University asigi Vice Chancellor Professor H Nandakumar Sarmana sangakre Clock Tower asida khilliba ghari asi lupa lakh kuntaret pi hairi ghari asina nongmada taruk lakh alarm pigani ngasi gi thorom asiga mari leinana Manipur University ki Vice Chancellor Professor Nandakumar na haikibada atopa University singda Clock Tower thambagum Manipur University ki oina su Clock Tower asti matam kayagi mamangdagi thamnana ba hona rakhiba adu ngasidi thabak oina pangthokpa ngamle masina University astigi mahairoi singda khara makhai di kana hanba ngamgani haiki Manipur University da Department of Fine Arts, Department of Law amadi Department of National Security Studies established taunana ba UGC na ayaba pirakle Sabalo Shilaklaba University asigi International Guest House amadi Hostel ahum mari rom sangaduna mahairoi singda khudong saba fanghalagani haiki University si pung masukda satra sing pung masukda ne khanganba University college ka mata moire ade university thonglon dore get lon ga dore sana ching masi mapang khun ta tong ba aso so ba university lai be ju khodi mak tam se clock tower se loi tham sigum Manipur University su clock tower ma taming masi hau ge vice chancellor si adagi ya khoi khalak si manglan ji kuira bani adu handakti ya khoi clock tower ma si soidana tham da ba ya de ya khoi tham sai ba de masi yam thuna loisan bani adu masi ghari si tare le Thobal Police Commando na Hairok Champra Thongda thiba humbagi thabak sathabada PLA gi Ningthauzam Ranjit Elias Lemba kauba chahi nipurum suraba Hairok Part 2 Ngarauthel Khumandagi miyosi fare hairi amaromda Imphal East Police District Commando na Pungdong Bam area da thiba humbagi thabak sathabada KCP Noyon Group ki Fizam Ningol Wangkhairak Pam Ongbi Ibemja Devi chahi kuntra humdoi mapuroiba W Abung Lausang Khong Mayai Laikai amadi Sagol Sem Ichal Tonanbam Lausang Khong Mayai Laikai dagi miyoi ania sifare haina police ki piaro na khangalakli aten babre matalozari Admission open Bhakti Coaching Institute Bosem amadi CBSE gi class 9 amadi 10 gi foundation course ni English Math Science Social Science hariba subject sing sida experience leirba oja sing asem naba tongram gulam chat laisam nando social sarmana singba oja sing na takpi tambi gadori laglibe April ki tarik 13 dagi session haujaragani matam ayuk pung 5 dagi 3 makhai phawba afaba mahiroi puthokpada ikoi bisu saruk ya hanbiu Bhakti Coaching Institute lengtha awangway school hurai thangjam lekai Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal
Unique Education, admission open. 3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for NAVODAYA, Sainik and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block. अमुकहना तराम नक्चरी पंपाराय मिस्तेगी मतंग दा सेम खिबा JSC न सिंधुना मिहात असिदा चेनबा मियोय मतिक चाबा चेराक पिउ हाइदुना ngasisu सेकेंड MR गेटा वाकन मिफम सथकरे JSC की कन्वेनर रास्तिना गवर्नमेंट ना मिहात पा मसक खंगलबा सुतुमिन लेशनबा यानिंगदे मरा लैबा सिंग चप चाबा चेराक पिनबा थाजबा पीजिबा फावबा असिबा हक्चांग लौरोय गवर्नमेंट न तुमिन लेशनबगी मायोक तंगसी एप्रिल 5 गी नुमिदांग वायरम पुंग 3 तगी हयेंग नुमिदांग वायरम पुंग 3 फावबा इम्फाल दिमापुर लंबी बंद तौरी मस्ती फावबदा तुमिन लेशिलबदी हेन कनबा खोंजंग चंगसिनगनी अमरोमदा हाईवे बंद असिदा सदर हिल्स की ngamlungda hayengdagi pangthokadoriba thadau cultural festival gi delegate singamadi emergency service singdi komthokani hairi adagi mi ma haliba ma budi police na surrender tawre masalman oibadi mama mapa do hoiramne haba aduna mama mapa sisu phabiro aduga semoi ahumak mi hapada senaba mama ne mapa ne masanu pa ne moi ahumse miya mamangda yam ahakpa chairako haibadi akoina pamja ba habu ma se heng tokiro haba adugi demand do akoi phangde bhawa dead body longjaroi aduga mihar pa singdo matik saba sera chak chana pibi go adugi matungda akoi dead body longjage akoi irang kai bi sagat saroi aduga ngasi gi nungdangi pung 6 tagina hayen nungdang bok ban tawbasu akoi yam athuka matamda akoi apam se akoi tv na bagida makta akoi tawbasa चुराचांदपुर की होटल अमदा नुपी अमा सिरंबगा मरी लेना पुलिस दा चंगजख्रबा लांगजिंग अचोबा मनिंग लेकाइदगी पालुजम जेमसन की इमुंग मनुंगी मियोय सिंगदी युमदा लेनबगी अयाबा लेकाइ मियाम न पिबियु हाइना जेमसन की अपोकपा अपोकपिना पाउमी सिंगदा फुंगदोखरे जेमसन की अपोकपा पालुजम रिकेंदजित अमसुंग पालुजम दलालैमना फुंगदोरकपदा चाही अहुमलोंगी ममांगदगी जेमसन गा लेखिद्रबी पंपाराइगा सखंग नरक्तुना नुंसिनरकपनी जेमसन की मचा अमा लेरबना मखोय अनि लापथोकननबा कयारक होनबदा याखिदबनी नुपी अहल काइनख्रब मतुंगदगी इमुंग मनुंगुमना लेमिनरकपा पंपा जेमसन गा चुराचांदपुरदा कोइब चटपदा थौदोक अदु थोखिबनी मिसि असिदा जेमसन की मरा लेरबसु फंगफम थोकपा चेराक फंखिबदा नुंगाइतबा करिसु लेरोय अदुबु महाकी ममा मपा अमदी मयामबदी थौदोक अदुदा चेनदबना महौसागुमना युमदा लेजगे अचुम्बा लंगला लंजिल पुथोकपदा अंगम मतेंग पांगजगे हाइखी कोई छोकना कप्पा नत्रगा चिंग थोइदि खरदा कटबा ngambagi sakti ju leijadre ai achi haraga aina aduga icha jemsan na ju magi nungsi jarabi pampa che koi mangi maran oiramba yai natraga karamba oiramba yai kariguma magi maran na lamdaba taragadi magi haye matam amada magi thamojina pubang amoroidaba chi khalubadasu ai ki chaba thakpa ai haji yam ngai tan chaba thakpa changna tum chaba changda akoi leire akoi yum dagi ju tam thokrabna haji ai upai kari ju leijadre साइकोल अतई तोानब खुंगंग मंगा फाउना हनगदब लुपा क्रोर अमग लाख 13 लोम चंगना साबा भैली ब्रिज अमंगसी रूरल डेवलपमेंट एंड पंचायती राज मिनिस्टर फ्रांसिस नाजोकपन संगाख्रे इचाई गोयांग विलेज द पांगथोखिबा थौरम अदुदा साइकोल केंद्र की MLA यामथोंग हाउकेप प्रिंसिपल सेक्रेटरी JC रामथांगा मणिपुर स्टेट रूरल रोड्स डेवलपमेंट एजेंसी की चीफ इंजीनियर एन बापूजान अमदी अतई ऑफिशियल क्या सुसरुक याकी खुंगंगी मियोय क्या सुसरुक याकीबा थौरम अदुदा चीफ इंजीनियर बापूजान अमदी MLA यामथोंग हाउकेपना थोंग असि अपीबा मतंगी मांगोइनना कंट्रैक्टर न गन्ना साबलुशिनबदा थागतपा फोंदोकी थोंग असिना सैजांग इचाई गोयांग साइखो ती गजांग अमसुंग हेंजांगी खुंजासिंगदा चथोक चसिन अमदी ललोन इतिक तौबदा चावना कानाबा पीरगनी हाइकी मिनिस्टर फ्रांसिस ना हौजिक फाउबगी ओइना सेनापति डिस्ट्रिक्ट की ओइना PMGSY की मखादा थबक चामगनिफु माथोय पांगथोक्तुना किलोमीटर लिस्टिंग अमा चामा मरिफु मंगा रोम लुपा
crore chamriga tararom course tawduna semkhre masigi manungda kun tareti cycle block ki oina lupa crore marifudra manga course tawduna semkhre haiki mahagna makha taraduna chahi sigi Mars tha fawda kilometer chamaga yankhai taret cycle block ki oina work tarani thogi makhada lupa crore nimfurom changna semkhre haiki loinana sem sabagi thabakta ayetpa apanba pibidana ba appeal tawki or habisi ma laibni na ko akoi shor thase da mi shu thase roi ishor ding da te koi ingbesu ngamwa akoi christian ma wena akoi na tan da chi sargani sargati nungsiba hebni aduga nungsiba da sarga pun de koi ka bai wa lage Khunja singamadi khungi ningthongna thong sabibada thagatpa phongdokpaga loinana thong leitringaida makhoina thengnarakpa awaba kaya paumi singda phongdoki Ipak Manipur na sinduna April amadagi satharakiba residential camp cum awareness program ngarang lushinkre Khongjang naina leptana sokchin laklaba lamdam asigi yelhomi amadi labu kanba haibasi ipaki thongmi khaktana kangadaba nate kangadaba de lamdam asigi lomi sing khulgi ahal laman club maina paibi singna maru oiba thodang lawduna kangadabani ipakti subnatagi miyamgi pambaiduni numit marini gi kem asibu pangthoknana bo honabada mateng pangbirakhiba khudingmak puthagat pafongdorakli ipak na kem asiga mari leinana makha tana miyamdagi sel amadi port ki mateng matam kharagi oina lawraroi hairi Numit tarukni ki manungda OBC amasung minority ki pre amasung post matric scholarship ki senpham mahiroi singda fanghandrabadi MOBC department thingjalagani haina MSU ki general secretary Manjit Sarangthemna phongdorakli ngasi MSU mayai loisangda pangthokpa paumi singa unabada Manjitna makha tana listingani tara humdoi tara mari amasung lisingani ga tara mari tara manga ki pifam thokpa scholarship ki senpham haujik fawba pithoktana leire Ministry of Social Justice amasung Ministry of Minority Affairs na chahi khudingi pirakpa scholarship hauzik fawba pithoktana leiriba asi MOBC ki director na atamnana sinbani lisingani ga tara manga tara taruki oina merit scholarship ki senpham mahiroi lising kunlomda piba yabada director na thawoidabadagi mahiroi lising amarom tamak pire maramasina MOBC director gi mathakta inquiry tawraga laliba sing chumthokna bahona drabadi tumina leithokloi hairi Department asigi mai lena bada director da hangli loinana department asigi mathakta chief commissioner na achumba inquiry report ama tobirakanda miyam da khangan binabam sugi site gi appeal tawzari loinana chayol amagi manungda mahiroi singi phongpham thoklaba minority gi scholarship pre amadi post ki amadi OBC yongna mahiroi singda phangandaba thoklabadi chayol amagi matung tang taragani thoi ngasi dagi parkada tang taragani thoi da MOBC department asigi office mahiroi look MSU na mahiroi kunagi interest shut down tawzagani Manipur University ki assistant registrar ani launabagi damak tha asigi tang ahum da pangthokhiba written test exam desana pangthok hankitaba adu maram chaba khongthang amani haina MU students union na phongdorakli desam gi thodang asina senja thumja gi khayata taragadaba university asigi yamna maru oiba officer khara launabagi thabak thawong sing adu senja thumja dagi kanbangam khibani tha khara asigi manungda vice chancellor amadi authorities singna tongan tongan ba mawongda aranba kaya chathaduna senja thumja achan mirai michang sangagi makol onthokuna university asibu manghanna ba honare haina maral siri University asigi fagadaba chawkhatkadaba achumbagi damak lokhalakpa thabak thauram khudimakta musuna taramna OE amadi mapung phana saugatkani amaromda ngarang April mari da musugi vice president amadi general secretary na media da phongdokhiba wafam adu musugi oiba warep natte makhoi mioi kharagi lanai interest da phongdokhiba wafam ni masida miyam na chamam naba leibiganu Musudi matam punamakta senja thumjagi mayukta leiduna senja thumja tawba singa kaidongaida chatminaroi hairi April ahum da social science new block ta written test exam pangthokna bahotna bada thokhiba laibak thiba thodok adu MU authority na thokhan bani haina lawi matung tarakpada MU gi manungda senja thumja tawba sing thidoktuna senja thumja muthatnaba changsilliba khongjang khudimakta union na mapung phana saugatkani haiki Haujik Sangai Pro godown the cheng purakpa driver sing pot thahandabadagi driver sing na khudong sadaba ama mayuk nariba asi koirengai da sizinadana leiriba consumer affairs ke godown da thahanana basinbiu haina all Manipur road transport drivers and motors workers union na pukning chingshili MG Avenue da leiba association asigi office ta pangthokpa paugi mifam amada general secretary M Anil Maitai na April 3 tagi cheng thaba yahanbiu hairi
कोयंगी दे लेबा काफ एंड पीडी की गोडाउन से हांगा लेरिबनी हाइबा हांगा लेरिबा गोडाउन सिदा हाइबा माल सिंगसी मणिपुर गवर्नमेंट थाबिरगदी अखोय मणिपुर प्रजा सिंगी उक्चा ओदोरिबा मैम से पेशेंट होबुदा यामनो खुदुंग चाबा अमदि ड्राइवर सिंगी लेरिबा ड्राइवर सिंगी हेंडमेन सिंगी अवाब से कोकनी हाना निंजे अदुना मरुएन मणिपुर गवर्नमेंट की मरुएबा ऑनरेबल चीफ मिनिस्टर अमदि ऑनरेबल काफ एंड पीडी मिनिस्टर ना अनिना यामना कुपना खनरबा मतुंगा अखोयगी लेरिबा गोडाउन सिदा गाड़ी की माल सिंगी थाबियु हाइना अखोयगी यूनियन की माइकेदगी हाइजरी Teachers Association Jenims ki ngasi phamkhiba general body mifamna tha khudingi tarik 5 da tolop kaiba yadrabadi numit nini amuba base thetpaga loinana tha khudingi tang 13 da pen down strike April dagi chatharagani hairi tangai fadrabadi thabak lepagi khongjong fawa changsingani haina warep laukhre atenba break amaga munglazari Delta tutorials for CBSE, Kwakatel Airport Road opposite Oil Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for NAVODAYA and others for class 11 science from 4th April 2016. Time 10 am to 7 pm. For details, please visit Delta tutorials, Kwakatel Airport Road opposite Oil Pump. Mount Days Coaching Center, Chingmerong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure ₹8,000. Please contact 9612363858. Combined tutor admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4th April 2016. 2 months Sainik, NAVODAYA and OUSIDER during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorials Office, Sagolban Moirang Merak Machin Bus Parking Imphal. Adung karigumba awabasing asi mayungnaba thoklaba. Maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi narjingai da saksal hobana hena fai. Classic Hospitality Training Institute now offer Tauzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operations, 2 diploma in food preparation and culinary arts. Free counseling session from Monday to Saturday 10 am to 5 pm. Hena Kupamarol Gidama contact W Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Irudio Coaching Institute ki class 9 amasung 10 ki CBSE X1 amasung class 12 Science CBSE ki coaching classes lagliba April ki tang 13 dagi hojagadore. Yaubiyu Irudio ki exciting and innovative classes admission ki damakta lengsin birau Irudio Coaching Institute ke sampat thochom lekai kangabam lerak machin behind Bego Hotel. Amuka na taramnok cheri. Haukiba Mars ki tang kunmanga da Wangoi Police Station ki mayung channel laiba Iram Sifai mamang lekai da Lilong dam makhong dagi mahiroi mari yauna miyoi taruk tamthina furakpada chenaba sing phagatuna matik chaba cherak piu asokpa sing da piba yaba mating pibiu haina government ta haijarabasu thabak amata paikhalaktabagi mayokta ngasi Lilong dam makhong da mahiroi singna wakan mifam sathakre thaudok aduga mari leinana semkiba JAC 5-star English School ki mahiroi sing amadi Lilong ki tongan tongan balup tara mathoina sinduna chathakiba wakan mifam aduna mahiroi phuba miyoi sing fagatlu khullona ba khunja singi marakta nungsinadana basinganu asokpa mahiroi singda selgi mating piu haiba dabi tauki thaudok asiga mari leinana semkiba JAC na changsilakpa khongjang singda luk khudimakna saugatpa haina suwarep lauki. All Manipur BDF Welfare Association ga Manipur Government amadi Police ki DGP ga yana ki buwafam chahi ama helaba fawba thabakta onthorok taba laibak thibani haina association asina fungdokli ngasi fam ki ba association ki Central Committee gi mifam amana BDF singi chap chaba mafam ama khangdringai da hanagi laukiba Police Constable amadi anova Police Constable singi interview tawba yaroi mamang chahi gi strike manung da government ka yana ki buwafam April
कुंथ्रा फाउदा थबक ओंथोक्ट्रबदी अकनब खोंजंग चंगसलक्पा याय हाइरी स्पेशल प्लान असिस्टेंट की मखादा साबा लोंगजा प्राइमरी स्कूल अमदी खोलमुल्लेन प्राइमरी स्कूल की ओजा सिंह की बैरेक टाइप क्वार्टर ngasi संगाख्रे थौरम मदुदा एडीसी चैनल की वाइस चेयरमैन जोई लमकांग एजुकेटिव मेंबर सीएस मेशिल स्कूल इंस्पेक्टर 2 इसा जॉन पीडब्ल्यूजी की एसओ प्रियो कुमार सुसरुक याखी डिस्ट्रिक्ट हॉस्पिटल चांदेल की थबक थौरम हेना फगटनबगी मतंगदा स्टाफ डॉक्टर सिंह महा एरिया चिप्स एसोसिएशन की लुचिंग सिंह एडीसी मेंबर टोंग सिंह विलिंगशन यावना अपुनबा मिफम मंगसी पांगथोखरे डॉक्टर अमसुंग नर्स सिंगना मियाम अमसुंग अनाबा सिंगदा कॉर्पोरेशन पीबीदुना थबक तौविनबा ऑटोनोमस डिस्ट्रिक्ट काउंसिल एडमिनिस्ट्रेशन अमदी चीफ सिंह की माइकैदगिशु कॉर्पोरेशन पीनबगी वाफम दखनकी असम की मथंगी तांककता पांगथोकदौरिबा मिखलदा होजाय अमसुंग गुवाहाटी दा मणिपुर प्रदेश कांग्रेस कमिटी की मिहुत ओइना ऑफिशियल इलेक्शन ड्यूटी की दमक पार्लियामेंट्री सेक्रेटरी के मेघा चंद्रा मसुंग एमडी अमीन साहद चटननबा एमपीसीसी की प्रेसिडेंट टीएन हाउकिम खंगनख्रे हिरमसिगा मरी लेनना जनरल सेक्रेटरी आरके इमोना ऑफिस मेमोरेंडम अमा थोखरे हेडक्वार्टर आईजीएआर साउथ की मीडियंग मखादा 13 सुबा सेक्टर की निफुमाथोई सुबा असम राइफल्स ना उखरुल डिस्ट्रिक्ट की चोइथर खुलदा साबा कम्युनिटी हॉल अमा खुंजा सिंगदा खुशिनखरे रेड सिल डिवीजन सिंधुना तमेंगलोंग डिस्ट्रिक्ट की काम्बिरेल खुलदा लेम नलायंग बेगी केम अमा पांगथोखरे केम अदुदा काम्बिरोल अमसुंग मनाक नकपा खुलसिंगी मियोय चनीगा कुनमापन लोम लायंग बगा लोइनना हिदाक लांगथक सिंग सुलेम न पीखी अमरोमदा थबक फंगद्रिबा नहा सिंग खुद सा हयनबगी पांदमदा स्किल डेवलपमेंट वर्कशॉप अमसु चुराचांदपुर की तुइबोंग कम्युनिटी हॉल अमसुंग रे बर्न कॉलेज ता पांगथोखरे फिबम सोकलब सिंजमई थोंगाम लेका की लंबी मरी लेनबा अथॉरिटी द कयारा खन्ना सेंबिनबा हाइजरबसु ताबिदबदगी सिंजमई अपुनबा नुपी लुपना लंबी थिंगबगी खोंजंग चंगसिनख्रे लुप की पब्लिसिटी सेक्रेटरी सुमतिना लंबी असे इंडो बर्मा रोड की बाईपास ओइबा मरमना मियामना चथोक चसिन तौरिबा यामना मरु ओइबा लंबी अमनी लंबी असे हौजिक असुकी मतिक फत्रे मतम कयागी ममांगदगी सेंबिनबा लोकल एमएलए अमदी काउंसिलरना हाइजबदा ताबिदबदगी खोंजंग असि चंगसिनबनी नुमित निनी फाउगी मनुंगदा लंबी सेंबा हौद्रबदी हेन कनबा खोंजंग चंगसिनबगा लोइनना लोकल एमएलए फाउबा बॉयकॉट तौगनी हाइखी सिंजमई अपुनबा नुपी लुपना ngasi लाखोकचरिबा सिना अदोबोइना थोंगाना कागी लंबी एसी यामना थुना ngasi नोमनिनी की मनुंग सेमननाबगी प्रोसेस तौरक्त्रबा अखोगी ऑनरेबल मिनिस्टर अमदी अखोगी लंदम सिगी लैरिबा काउंसिलर मसा मसु लंबी सिगी मताइदा लैरिबनी अदुना पुनम मसु उना मोइना खंजनदना अखोगी याम सामा मतम अमा लैरिबा मफम सिदा लैरिबा प्रजा सिंदा अवाबा ममायोकना हनबा नत अदुदा नतना सोरोक सिदा लंबी सिदा चटलिबा मिसिंदसु खुदोंग चादबा कया मायोकना हनबा असिगुम्बा कया अमा लेरपदगी ngasi khudakagi oina singjamai apunba nupi lupna lambi asi thingjangjare aduga karigumba masidai sida thuba matamda lambi sembi daba taragadi singjamai apunba nupi lupna akhoi makhai makha kayagi khungjang chansilakani aduna masidai sida akhoi minister thoba boycott tobagi khungthang lakani मणिपुर के अमतंगाइरबा इरोई सेंबा जूलॉजिकल गार्डन फाउबा इरोई सेंबा चिंजिलदगी चटलिबा लंबी असिगी मफम कयादा का हेना फिबम सोकपदगी मियामना चथोक चसिन तौबदा चावना खुदोंग सादबा मायोकनरे इरोई सेंबा जूलॉजिकल गार्डन दा महिरोई यावना मियोय क्याना नोंगमदा येंगबा लाकपदा लंबी फत्तबा असिना मियामदा अवाबा मा ओहिले लमदम अदोंगी क्लब ऑर्गेनाइजेशन सिंगना मरी लेनबा सिंगदा लंबी असि सेमजिनबिनबा कयारा खन्ना वकतखिबा लैखरबसु लोकल एमएलए यावना मरी लेनबा सरकार की मियोय सिंगना ngasi फाउबा मिजेंग चंगबिद्री हाइरी लंबी असिदा नोंजू थागी मतमदा गाड़ी मचा थौबदा एक्सीडेंट थोकपदगी असोगपन यावबा लैख्रे इम्फालदगी किलोमीटर मरी रोमतमक चटलगा लेरिबा मफम असिगी लंबी फाउबा मणिपुर सरकार ना मिजेंग चंगदना लेरी सरकार असिना लंबी थोंग चौखट हन्नबा चिंग तम अनिमकता थबक पाइखतली हाइना तत्तना मियाम तिनबा मफम अमदी मीडिया दा फोंदोकलबसु तौथोरकपा थबकका चावना खेनबगी ममी तारे हाइना लमदम अदोंगी मियामना फोंदोरकली अथुबा मतमदा लमदम अदोंगी मियाम अमदी जूलॉजिकल गार्डन अस्तिबु मणिपुर की तोंगान तोंगान बा मफम सिंगदगी नोंगमा येंगबा लाकलिबा मियाम की खल्लगा अथुबा मतमदा सरकार ना लंबी एसी सेमजनबिनबा पुकनिंग चिंगसिलकली नागामपाल कंजाबी लेरक लेंगाकना ख्वाइदगी मिराई बिबल लंबी अमा ओइबगा लोइनना फिबम असुकी मतिक फत्रे लमफेल चटननबगी अतोपा मरु ओइबा लंबी एसी मरी लेनबा ऑथोरिटी ना नोंजू था लाक्ट्रिंगई की मांगोइना सेमजिनबिनबा लेकाई मियामना पुकनिंग चिंगसिलकली
Sanabagi pau lobirasi. Moirang Chathariba Mapalak Shuba Loktak Trophy ngasi sanakiba match SSU Singjamaina M Khabambu goal ani shinoda thoikre SSU gi goal ani adu L Gogocha na minute kuntranipan chatpada minute nifu taruk chatpa matamda MD Sidur Rahman chankibani SSU gi T Arjun amasung MD Sidur Rahman amadi MG ke boy yellow card piki hayeng Young Physics Union lambung amasung trukpu nambol sanagani All Manipur Volleyball Association Sinduna Ani Shuba State Level Case Prize Junior Boys Volleyball Tournament Team Tarana Group Ani Khaidoktuna April 3 tagi tara mari fauba Mapal Kangjai-bungda pangthokna besem sakre Tata Football Academy Jamshedpur na February tang kuntaret amasung kunnipan da Men's Stadium Khumal Lampak ta pangthokhiba trial da khangat khraba nupa macha sting final round selection ki damak me gi tang nipan da TFA Jamshedpur da report tawrana ba khanghalli Sanaroi Singna original birth certificate amasung masagi chana sanabada changba kit sing loina rakadabani final round selection me gi tang mapandagi na tara mari faw pangthokani hairi All Manipur Football Association ki office bearer khanana ba mikhal gi voter list phongkre semdokning basing numit tare ni gi manungda semdokpa yagani hairi Makha taba sanabagi pau boyai ningthaujamdagi phangpigani Thagachari ngasigi sanabagi pauda tennis Manipur gi Rahul amati Busan sahi taranithoi makhagi nupa masa amadi nupi masagi ITA tennis championship series gi singles final da thengnaragani Mapal gi sanaroi manga yauna punna tennis sanaroi tara taruna saru yaduna tha sigi tang mari dagi lampen part ki officer club ki tennis court Manipur Tennis Association sinduna chathariba ITA championship series under 12 boys and girls tennis championship ki ngasi nupa masa gi sanakhiba ahanba semi final match ta Manipur gi Rahul Pamaina Andhra Pradesh ki Dhrupu set ani sino taruk ani da mighty biduna final sangkhre Anisuba semi final match ki sanakibadasu Manipur gi Busanna Assam gi Anchitpu set ani ama taruk mari ahum taruk tara nifalda mighty biduna final sangkhibani doubles ki final da Manipur gi Rahul amadi Busal gi Juraga Assam gi Anchit amadi Barun gi Juraga thengnaragani ngasi sanakhiba ahanba semi final match ta Manipur gi Rahul amadi Busanna Manipur gi Aswajit amadi Andhra Pradesh ki Dhrupu game mapal anida mighty biduna final sangkhibani Anisuba semi final match ki sanakibada Assam gi Anchit amadi Barun gi Jurana Assam gi Borland amadi Endi gi Jurabu game mapal amada mighty biduna final sangkhre Amaromda nipi masagi singles ki final da Manipur gi Sarmi amadi West Bengal gi Sweetie ga thengnaragani ngasi sanakhiba ahanba semi final match da West Bengal gi Sweetie na Manipur gi Agubu set ani sino taruk amada mighty biduna final sangkhre Anisuba semi final match ki sanakibada Manipur gi Sarmi na Manipur gi Bidyarani bu set ani sino taruk ta mighty biduna final sangkhibani Sathariba tournament asigi aroiba matching hayeng sanaragani I-League Football All India Football Federation Sinduna Bharata Football Masana Hena Sakul Hanaba Madi Masak Naiba Sarori Sing Putona Bagi Pandamda Tongan ba tournament sing kaya pangtutuna lagli Masigi Saruka Moena Federation Asina Sinduna Manipur gi itihasa ahan boina foreign sanari sing yauba Manipur gi Neroka Football Club ki ahum suba home match oina hayeng Khumal Lampak Main Stadium da Lone Star Kashmir Football Club ka sanaragani Hiram asigi matangda Singmairongda leiba Classic Grandenda pre-match conference ama pangthokre conference asida Manipur gi Neroka Football Club ki team coach Gibrai Khan team manager Thangjam Arun Kumar vice captain Yumnam Raju Mangang amadi Lone Star Kashmir Football Club ki team manager Adil Kadir head coach Hilal Parle assistant manager Tasir Lon amadi assistant coach Satpal Singh su saruk yakhi Sathariba second division I-League final round da saruk yariba team sing Dempo Sports Club Goa Neroka Football Club Manipur Mohammedan Sporting Club Bengal Gangtok Himalayan Sports Club Sikkim Minaraba Academy Football Club Chandigarh gi team sing da foreign sanaroi sing yaurbasu Lone Star Kashmir Football Club da foreign sanaroi amata
yaudabagi maram kari lebagi haina paumishina hangba wahangi pakhumda Lone Star Kashmir Football Club ki team coach Hiral Parlena Jammu and Kashmir da football masana hena sakul handuna sahi ani amadi ahungi matungda akanba team ama puthokna bagi damakta foreign sanaroi sing yahundabani Manipur da lariba parja pumna magna hayeng sanagadoriba nungarba match asi yengba lapiu haiki peoples of Manipur, especially from Imphal, to come and witness a beautiful match between the two upcoming teams of Indian nation, Lone Star Kashmir FC and Niroka. I know the people of Imphal, especially from this part, Kumalampa, they are very keen and very passionate regarding football. I request them all to come and visit a wonderful match between Lone Star Kashmir FC and your favorite club, Niroka, and match Yambalao. Match Yambalao. Thank you. Manipur ki Niroka Football Club ki Vice Captain Raju Mangangna Dempo Football Club Goa gi sanakiba match ta utkiba performance adu hayeng sanagadriba match asidasu kanna sanaduna mai pangnaba honagani haiki. Head coach Gib Raikhan phongtokibada I League ki criteria gi matung ina foreign sanaroi ani hapchenduna pangtholiba second division I League ki final round asida akanba team ohenduna I League ta saru yabang ngamnaba honagani haiki. Niroka FC Manipur akoi team ga Lone Star Kashmir FC sanagadore aduna hayeng football nungsiba Manipur nungsiba phabok mayamna laaga match nungarba match meyeng tabiu aduga akoi Manipur bu sagat piu support tabiu noigi support na akoi gi pangan oigedabani. Thank you. Ngasi nung magi oiba aying asagi pau amuk lawpirasi. ICAR Lampel Partigi Pangba Pauda Ngasiki Kwaidigi Sakiba degree Celsius Kuntaru Dasming Nepal Kwaidigi Ingba degree Celsius Taramanga Dasming Nepal Nungshita Yauba Ising Manil Gisang Ayukta Sada Marputara Mapal Nungtilda Sada Humpudra Truwaiki Ngasigi nong chukibagi sang taramapal dasmik taret millimeter ni. MPCC की प्रेसिडेंट टेन हाउकिम ना AICC की प्रेसिडेंट सोनिया गांधी उनक्रे चीफ मिनिस्टर डेप्यूटी चीफ मिनिस्टर याउना हयेंग पुन उनदुना मिनिस्टर सिनबा सिंदबगी अरोइबा लेखाई तारागनी JCILPS की टीम अमन मंत्री पुखरीदा सागतलिबा ट्रिपल IT यंगसिलुबदा सक्ताकचे याउदबा मपानगी सिनमी हुंफुनिथोय थेंगनरे अमदी ngarang numidang Imphal ki tongan mafam manida bom pokhaikhre bom langsinbani haiba mioi ani miyamna faraga waraglaba matungda police sinakre ISTV na pizaba pau matanga sidaloizare mideng tabir basting bu amukana kurumtari